Makhal Mathel Manipur Channel Mayambu Ikoknona Khwairumjari Ngasi mayanggi mafamda Manipurda thokhiba asengba thodok amagi atenba wari ama puduna lakjari wari asi aigi channel asigi subscriber amagi mahaki mabokta thokhiba asengba thodok amagi wari ni wari asi mayam punna taminarasi aikoi inena ibokto sakchara ama saminasi haiduna sak kaubadagi ibokto chatki ayuk nuthilgi matamdadi kaya sangdi yamna lapasu natte haiduna nungdangda oina chatle aduga masidagi sak chaba loraga ibokto chatnanaba tawri inena yumda thillura haina haibani adubu aikhoi ibokna yareda asuk nakli sibo haina mahak mathanta lakle masidagi mahakna asum lakpada ini hoigi golai haidilakpa mapada mira laira khangdaba amuba ama lepadu uki aduga iboknadi amuba adu kaisu khandana mi mapan thokli male khanki masidagi amubadu mafam khangdana mangkhre masidagi ibokna asum lakpadadi ngasaigi amuba adu amuk lepakhi maduda ibokto khangduna tu chungkhiba khanghode iboktu maikhet jawkhibani adubu mahak ahanga oirakpane kharaga kibane maikhet khetke haibadu kawraduna maikhet adu khetkhide adubu mahakna hakki ising saibadagi amuba adu mafam khangdana amuk mangkhre ibokna masidi mugung amani haiduna prap asum lakpada aikhoi golai hairakpada amuk ngasaigi amuba adu leptuna leiramkhi maduda ibokna hakki ising amuka su saibada amuba adu mangkhre masidagi iboktu usinnatin jumdi yarae arudagi ibokna aikhoibu korai madudagi aikhoina taraduna mapanda thokpa kanda ibokna mongonda yaukhiba maikhet adu amuk ningsiklaktuna khetoaga mayadu wokthokhi aduga imungda sangakle asomna matamdu hawkiduna mathangi nonganbada mana ngarang thokiba singado aikhoidadi kiragani khanbadagi hairaktre aina ibokta golai adugi maramda asum hangbada wari asi libirakpani aduga ibokna thengnai hariba mafam adu lai khara kalli haina minasu hainai wari asi matang asta loijare